Ukhrul da ngarang yum ani maina tumna chakhre hadi ngarang nungthil charak pung 12 minute jangkhai mukta ba doida Ukhrul Powerhouse 3311 kV substation ga nakmana leiba Greenland locality da yum ani maina tumna chakhibane hadi mai chakhiba da man sang lupa crore ma henbage mang takhre hadi border pillar ke asoiba sumthoktana fencing tawrabade ayat palakane hane MLA laisyo kaisingna phongdokhre India masuk Myanmar ani ke ngamkhai paring Manipur ge sarukta haujak lairiba border pillar ge asoiba sing asi hana sumthoktana border fencing ge thabak satharabade ayat pakya lakane hana phungyar kendra ge MLA laisyo kaisingna phongdokhre NEC Silong ge makhada Khofai Horticulture Cooperative Society Limited Sakrik Village na sinduna Sakrik Khulenda numit ini sathagadaba mangarak subad district Sakrik Sipthai Umorok King Seli Festival hudokpagi thoramda mathaki wafa mase MLA laisyo kaisingna phongdokhibani Festival hudokpagi thoram aduda Kamjong District Deputy Commissioner Rangnamai Rang Peter Nasingba sarugyakhe MLA laisyo kaisingna makha taradun hai haujuk border pillar ase Sakriki Singchangda Yungliba se aranba pillar ne haujakna Myanmar da laikriba Angosing Wangmada Sinwin River Phawba Manipur gi lam oirame haidba area sida tangkhul kya khundari haujuki oina aranba border pillar na khaidok nakraba tangkhul sing luhongba yauna atai thorong bi changthok sangsen tawbada FMR tangai fadana change asumba border gi yekthoklaba matungda FMR gi darkar leiroi haujik leiriba border asingam khai paring asida kana kana lei haba sukang khangdana Jawaharlal Nehru gi matamda Delhi da table da yekkibani Lana border yekkrabasu Manipur gi tangkhul singna ango singi umang phawba forest right lauriba se manghalabadi asumba oiroi border fencing taw FMR sanaba handu haina maram chadaba kholaw lawbugi mahota haujik leiriba border asina aikhoida kyamu mangjai khanthamina se hiramasi gi matangda assembly da pung ahum dagi tadana debate tawna se haina so MLA laisyo kaisingna phongdokhe President ki khongsat Kuki jo council na taramna oglakle numit nindi ki khongsat ta ngasi Manipur da President Draupadi Murmu lakadoriba se Kuki jo council ke jesina taramna okle haba wafam thamla pagaloinana Manipur irang asina mayumakai thadukna lanjena riba Kuki jo community ki awaba sibumi yeng sangbiyo haide Kuki jo council na thadropo serol amada Manipur irang asina aki akhang kaya galoinana hingliba Kuki jo miyam ki asa ama president na Manipur da lakadoriba sinapire President ki khongsat Imphal amasung Senapati da pangthokadaba program singda sarukyana ma thawang tawriba se President masamak tribal leader ama oina Kuki jo gi area da su lakpiduna tribal victim singna mayoknariba awaba se hakthengnana yengsinbiyo haire President status da lakpada Kuki jo community gi asumba wild phanghanbaga loinana matam koina sanagadaba santi ama lakhanna bohonabiyo hainasu Kuki jo council gi serol na phongdorakle Nakala the governor na retired army officer sing unakhre Armed Forces Flag Day 2025 ko mari lenana ngarang Ras Baban gi conference hall da thabak tagi potharaba army officer sing ko unakhre unabadu da lebas gi thongna pharabulan mi singbo ikai khomnabo utpa Armed Forces Flag Lieutenant General K Himai retired na governor da thetpiki unaduna wari watai tawbagi thoramadda lebak sigidamak thawaina pontha pikraba Armed Forces personnel singre ikai khumnabo utke ngarange unaduna wari sanabadu da governor Ajoy Kumar Bhalana Rajya Sainik Board Manipurna ex serviceman amade imung manungi damak club khaliba tongan pa yaifa thorang singi matang da thabaktagi potharaba army officer sing da khangan ke Nupilal thorong ko mari lenaba singidi komthoklani haina Corcom na thamlakhre ngase India ki President Draupadi Murmu na Manipur da lakadaba numit asigi ayukpung amadagi hauraga mahana iramda masida lairiba matam phawba Corcom na mahaki khongsat ase condemn tawbata natana boycott amasung Manipur ka lai pakpumba total shutdown lauthokiba sida December 12 da pangthokadawba ani suba Nupilal gi ningsing thorong ko mari lenaba singdadi athingba sina consende maramasina irecha singna hanagumna ani suba Nupilal gi ningsing thorom mapung phana pangthok piyo haina Corcom ki media coordinator M Sakhena thadrokpa serolaman haide
Nagagi lamsingda narolda khunda silamba Kuki sing takthokpa hauragani haina Liangmai Naga Council Eastern Zone na phongdorakhre. Yellow Purup Nagagi lamsingda narolda sang salaktuna khunda silamba Kuki sing masak khangdokpa galoina karigumba negotiation amata tawdana athubada takthokpa hauragani haina Liangmai Naga Council Eastern Zone LNC EZ na marilenaba Kuki singda section wa thamlakle. LNC EZ na thadroko serol amana hai yel hawngai dagi Naga Purup na khunda litaduna laklaba mafam ama oiriba Manipur ge Senapati district ki saitu Gamphazo subdivision gi manungsan na leiriba Arambai phai khulda loge wangmada Kuki militants singi game sajilakpugi thawong aduki matik angapa phawi Kuki militants sing asina tawge yawna tawba thawong ama oibata natana khul sing asida khunda litaduna leiriba Naga Purup phongno sitabagi thawong amani handakta haukiba tha khargi mamangda governor gi lamjing makhada state lengakna hairibu Kuki sing asina lepa leitana lam khopsinaba honarakpagi mayokta Nagagi lamsing sungsoi soidana ngak sen gani haibagi sapsaba thajaba piduna Naga sing na sang silamba democratic oiba khongjang sing lephanaba foothill Naga coordination committee FNCC da appeal tawrakhibani Naga sing na thamoi sing na lamdam ase ing tappa lamdam ama ohenaba honare adubo state lengak masana miyamda pikiba thajaba amadi lawpham thokpa thodang lawraktaba loinana Naga Purup ki miyamda pikiba thajaba sing thabak taw onthoktaba tuminna leisinba sina Naga sing da nungnangba pokhale hairi LNC EZ na thadropa warol aduna makha taraduna lamdam ase ing tappa poraknaba Naga sing na thamoi sing na honariba asige ona tainaba maongda Naga sing gi lam manung maktada foreign militant group singbu ngak senaba aronba thorang sathabagi phibamda lakle hauja huzik Arambai faida sathariba illegal Kuki militant singi kem sabagi thaba asimak Indian Security Force sing amade governor administration gi makhada yamna phongnu sathari maramasina karigumba lenga ki maikedi hairiba Arambai phai khulda sajilakliba illegal militants singi camp sing khudakta lokthok namba thabak paikhataba tarabade Naga sing na hairiba Kuki illegal militants singi camp sing lokthok namba thabak tangai fadana lokhatpa tai haiba section wa thamlakpaga loinana government amade FNCC anigi marakta yanakhiba wafam sing thabak to onthoraktabadagi thorakpa afafataki thoda lengakna lawgadabani haina mari lenaba singda thamlakwe panba yabade hantakta Naga community mangagi joint tribes council of Manipur na sterasida thokleba illegal immigrant ki wathok sida mijeng sangbi naba prime minister da memorandum pisinduna taksin khiba laikhrabani haire Kamelokta Kuki kulai paiba singna nongmei ron humudra rong kap thoktuna miyamda ake khang pi ki ba thawongbo nongsum gi miyamna kana yaningdaba phongdorakle nongsumda leiba ibuto nongda laren pakhang ba community hall da ngarang pangthokiba pau ki mifam amada ngangom sandyana hai Kuki kulai paiba singna nongmei ron kya kaptuna miyamda ake khang pi ki ba do suspension of operation sugi ground rule thugaibada natana lebasigi president Manipur da lakatoriba khongsat asibu singna bane maana makha tarduna hai kuntrama suba Assam Rifles na ngak senduna leidiba mafam amadagi nongmei ron kya kaplaba phawwa kalisu tawduna tuminna leisilibasi state asida thamliba president rule asi maitai singda khaktamak thamlibra zatharagliba thong asi Manipur miyam khangnatana India langa pusu usitabani haike masidanatuna akanbe irang kya thoktuna lanjen ruraba khunja singna amuk hanjinduna leiba hawrakpa matam asida asuki matik aki akhang thowan ba sina thabak suba matam da chingnabu pokhan ba khangnatana Kuki singna chingmai kya kok thoktuna thariba popi singa si ukidana bo honaribra haibi singna ba su leiri pheba masida central government amadi state asige governor na miyeng samgu haina so phongdoke Arambai tengolbu thagalakle Miyamgi yai pathorang da matam kiyagi mamangdagi sarug yaduna Arambai tengol 80 na lakpagi manungsana yarepok ningel khungangi amatangairaba community hall gi ground floor Arambai tengoloi singna sat haiduna semjin sajin bibakidama khulladugi maira paibi ima ibel singna Arambai tengol bu thagatpa phongdorakle maira paibi ima amana phongdorakpada ningel khungangi community hall ase matam koina loisinba ngamdana leirakpane adubo Arambai tengol ge isa singna semjin sajin biriba sida hainingai leitana apenba poi haire
IDP singi rasan mani matang ko sunana PBU haina eskulana komthorakli IDP singda lengak na PDB rasan mani asi matang ko sunana PBU amade hingna bagi upai thirakpada lengak na angamba thak ta hona biu haina Manipur IMA ki chief convener eskulana komthorakli Manipur Press Club ta ngarang pangthokpa paw gi mifam amada mathake wafam asi phongdokpaga loinana ngasi President Draupadi Murmu gi Manipur khongsat asina sahi ahum pharaklaba phawba tangdu leitana leiba lamdam ama oiba ngamdana leiriba se mahausa ge phibam da hanjilakpa ngamna ba thausil ama paikhat hanenge President gi khongsada se loba se gi maikai de gi sawatli khongsada sana kanglup animake IDP singbo masa masa gi mayamda changhanba ngamna ba policy ama sembiduna tangdu leitaba punsi ama da hinghanna ba hona hanenge IDP khodemakta piriba rasanmani ase matangwa sunaba maongda pibiduna hingnabagi upai thirakpada lengakna angamba thakta honabiyo President gi khongsada sigamari lenana governor gi khuthangda memorandum amasu pisin khiba leire haina su phongdokhe mahana makha taraduna mamang gi lengakna leblamba paka amasung kasa house gi compensation rate adumak thugaidana pina bohonabiyo hozaki matamda lupa lakh ama anina tangoi on karba yum sagatpa ngamloi habase lengakna khanthaba chumgane hiram kayada awabana pik thalaba iram damasige miyamgi hulkhangna President Murmuna thabok paikhalamgani thajai haina su phongdokhe ningtambagi lal hauriba singna ki han khanghandana senkhai thumkhai chatharaklabadi madusu miyoibagi hak khongauna bani lawgani haina MC mitena phongdorakhre Manipur bu ningkha tamna ba lal hauriba lal haulop singna misam miyamda ki han khanghandana senkhai thumkhai chatharaklabadi madusu miyoibagi hak khongauna bani lawgani masimak yawaloi amagi lisat nate haina People's Progressive Alliance Manipur PPAM ki convener MC mitena phongdokhre wafam singarang malem sinba thukna pangthokna liba International Human Rights Day kamari lenana mohiroi lup Federal Students Organization kanglai pak phesok na sinduna pangthokkiba Human Rights Day gi thoramda saruk yaraduna phongdokhibani Everyday Essential haiba themda North AOC da leba Hotel Classic ta pangthokkiba thoramadda Dr. Pradesi Lamabam kanglai pak ki mairagi chief editor Wangkhemsa Samjai MU की Department of Teachers Education की Associate Professor Dr. C.S. Tomba S.K. Women College की Department of Human Rights की Assistant Professor Dr. L. Muhindro Nambol L. Sanoy College की Department of Political Science की Assistant Professor Dr. Ningomon Srimana Singbana Research Person ओइन सरुगिया की हैरी लोइना फेसो के President अमरजीत कांगोजम थौरम की President ओइन सरुगिया की हैरी थौरम अदुदा सरुगिया के MC मिटे नमखाता ना हाई इंडिया की लानमी खक्ता न मिसमियाम के हक खुंगाउना रे हाइना लाउरिबा तोइगुमसों लालहौबु सिंगना का हेनबा थौंग सथरपा मतमदा लाउगदबने ह्यूमन राइट्स कमरि लेनबा थबक तौगे हाइरबदे मरोंदोम लेप्सबा अमने नकल नामखक येंगदबा वखलो लेबा संगे मियोइबगे हक खुंगाउना रपो खुदमक थेंगनगदबने हाइके Impal Turelgi ising sample test tauba haure final report ngairi haina MPCB na phongdorakhre Impal Turelgi maril da tongan ba mafam singda phattabe ising sen tharakpagi wathok ama lakpadagi Manipur Pollution Control Board ki staff sing setuna yengsinbaga loinana ising ge sample lauraga test tauna ba thakhre masige final report ngairi haina Manipur Pollution Control Board MPCB gi member secretary Dr. Welcome Rosan na phongdorakle MPCB की member secretary Dr. Welcome Rosan phongdorakpuge matungena ising sample thakraba matung test tawbagi primary report fangle masigi matungena turelgi isingda suspended soil sediments sing yawba thengnare adamupu final report laklaba matung karino haiba chapchaba maram khanglagane haide mahana makha taraduna ahanbagi report asigi matungena de turelgi ising asida miyoibada ka hena soninga oiba masakti yawningai oide ising mosilapagi chapchaba maram asi khangba gamlagade ising asi mahausagum admok pharakani Impal Turelgi marida tongan mafam da phattaba ising sen tharakle haiba wafam social media platform sing da thengnarakpadagi board asigi staff sing sekmai mongjam amadi haingang area sing da sattuna yengsalaba batung ising gi sample lauraga test tauna pathabani hairi test tawbagi primary
report ke matungina turel khongnungda nung kotpa amadi chambagi thabak sathabana maram oiraga motsinbani haiba khangba ngamlai industrial purpose ki oina tawba oiraga di board na sangsilliba paikhatpa yaba thabak paikhatpa yabani adumakti oiramdrai turel khongnungdagi nung pekleba amadi chamsaliba se marilinaba authority dagi ayaba lauraba amadi kari section thorang lokhali haiba yeng sange kariguma haiba nung pek palengoi pekpagi thaba ase leplabade ising mosliba se adumak hanagum pharakani amaromda nambol turelgi ising matam khargi mamangda yamna hena phalam daba dugi matangta board na marilinaba department da serol thaduna khanghanbadagi haujakti turel asigi ising phaba haurakle haina so Dr. Waikham Rosana phongdurakle